Online Manipur YouTube channel asbing bir mayam pum nampu amuka hana taram loksari ahan badayam namaru iba pau am update thamjage ngasigi Somali Islam gi sahi ahumgi social function singda amadi film kumba KKL na ben tawkibagi matangda Lisipriya kangujamna maki warol taminasi isia Somali Islam thingle hairibadu yamna maram सादब वाफम अमनी मधुगी महत्ता माना लौरिब थौदांग सिंथानिंगाई ओय मीगी ममांगदे यामना इकाई जैको हाइना लिसिप्रिया कंगुजमना सुमना फोंदोकपिरि अमदी Somali Islambu सपोर्ट तौरी दुगा सिंजमई 360 दगी वरोन सुतमिनसी थिंगबा थिंगदबदुदी करिसु हाइनिंगाई लेते सोमाना लौखिब खोलाउदुदी अदुक चाउख्रब स्टेजतुदा मोय कंगु सिंगना ngamponte he ekhoi masen saugatna se hairaga kaidorobano ima leibak haina sumna singjamai 360 na thami aduga Diras Luang blog na so Somali Islam I stand with Somali Islam haina support ningsing baya badi kanglai pak kan balup KKL na Somali Islam si acting amasung social function sing da sahi ahumgi thingkre kanglai pak kan balup KKL ban Somali Islam from acting in films and social function for 3 years for participating as a so-called showstopper in a beauty pageant at a recent held Northeast Festival organized by the My Home India Talkotara Stadium in New Delhi on 16 September 2023 during the conflict in Manipur. Duga mathangi update asina police na fajan kiba khulngak pa manga thadu haiduna lambi thingre ngasi ahing nong yaidagi Manipur pumba pung ni punipan gi ban lauthokre September kun phauda thadurak trabadi akan ba khongjang lakadori Police na fajan kiba khulngak pa mioi manga condition amta yauduna thadugu haiduna ngasi imphal ukru lambi yauna tongan ba lambi singde miyamna lambi thingbagi khongjang changsin kre sairaga sida tongan ba club maira pai bising na ngasi SYD A live faubagi lampakta mifam ama pangthoklo matung ngasi ahing nong yaidagi Manipur pumba pung ni phuni pan gi ban tawba yauna tongan bu warep ani laukhre hairi mifam asina lauki warep sing adudi khulngak pa mioi manga fa khibagi mayok tangasi ahing nong yaidagi hauduna pung ni phuni pan gi Manipuri pumba ban kauba Masida Manipur ki tongan ba mafam da leiriba loop sing amadi club sing saugatuna ban asi mapung phanbiu matung tarakpada khulngak pasing daki akhang piba yaroi haibani ngasi gi mifam aduda saruk yakhiba sing de All Kongba Road United Clubs Organization Sagolban Kurau Makhong United Club Naharon Yaipakol Naurem laikai na singbani amarom da lambi thingbagi khongjang asi Imphal East ki oina Imphal Yairipok lambi ki Kongbo Wangkai Ayangpali Khurai Lamlong Ahang Geigi Saruk singda maira paibi singna lambi da uwa paisenduna achat awok sing thinki lambi thingba asina maram oiraga essential service natna sa sok chajenda chaun apan ba thoki ayangpali lambi gi saruk ta security force gari fawba thingduna changhan khide masigi mathakta miyamna lambi thingbagi khongjang manungda dukan kaithel sing thong londuna khongjang chawgatna ki amoram da khulngak pa mioi manga fa khibagi matang da wangkhai kendra gi manung chanba ward number 23 gi manung da leiba club amadi maira pai bising gi oiba mifam am pangtok tuna lambi thingbagi khongjang asi henna kanchen na warep lokre loina na police na fajan khiba khulngak pa mioi manga asi condition amata yauduna thadok tri fawba hairiba area sing asi da shut down tawba haina su warep lokre hairi nakal amoram da status da thokli be irang asi da ireibak iramdam amadi miyam gi damakta mateng pangduna khulngak pa yawrak khiba mioi manga fajan khiba adu condition amata yauduna athuba da thadok piu Thasigi kun phawbagi manung da thadok trabadi miyam ga loina na akan ba khongjang singsil lagani haina fajin kiba miyoi manga gi imung manung gi miyoi singna mari lena basing da miyang singsil lakli Manipuri Press Club ta ngasi pawmi singa unaba ama da fajin kiba miyoi manga gi miyoi ama oiriba laukrak pom gojen na hai status da hujik thokli be irang asida khulngak pa yauduna miyam ama di ireibak iramdam gi damakta mating pangliba miyoi manga fajin kiba si leibak thibani misi mena kaya yaubata natana miyoi kaya na awaba tariba asida yengduna leithokpa ngamlaktabadagi makhoi manga su state asida hujik thokliba irang asida khulngak pa yaurokibani maram asnam mari leinaba singna miding sangduna fajin kiba miyoi manga asibu condition amata yauduna thadok piraku haiki magna makhata na hai thasi kun phawda fajin kiba miyoi sing asi thadurok trabadi lamdam asidagi leiriba CSO sing amadi miyam ga loina na khongjing chingsin gani masida lamdam asigi miyam amadi CSO sing na su saugat piyu haiki panbe abadi thasi gi taraga taruk ta hai miyoi manga asi fajin kibani fajin kraba miyoi sing adudi khurai ahungai lekai dagi lokrakpam Maiken Elias Tolomu sahi kun ga mapan chagon ban khwaining thau lerek tagi Romejit Elias Lukhoi sahi kun ga taruk kongban nong thongbam lekai dagi athokpam Kesorjit Elias Kajit sahi nifuga mapan chingjamai sorok khaibam lekai dagi Moirang Them Anand sahi nifuga taruk amadi kaisam Johnson sahi kun tharaga taret ni hairi video sing bibagi tamakta mayam pum nang po amakana thagachari ano update ki tamakta online Manipur YouTube channel sibusung si video na subscribe to biramu thank you so much